Ngasi ma'am, aigi ibungda thokiba wari amakak ma'am da share tawjage. Tawbatabu minglefamdi asingba hapsaroge. Wari se haujingaida aina haijaningbase nungsinaba habase pakhang lesabi loina nungsinariba ngaktane. Adubu nungsinaba sasinaraga mingondagi chathokpa lauthokpa mibu mata mahanba masi kaidonungda tawbigano. Madugi mahut nangbu pamdre toknarase haina sengna habiraga laptopikho. Madudina tana lanthomda mihoduna mibu matam sangna mahanbiramase tasena nungaite. Matam aduda ibungduna karamna lenkhiba masalainade mayek sengna oi khangi. Aigi mingse Rosie asingba mingdi nate. Wari asida habliba mingsing asi asingba asumba amta nasade. Matamse aina class 11 karapa matamni. Aina aigi bung haribase aiga hepokminabadi nate. Kakagi masane. Ay matamda class 10 pau nupa koide. Hoy, harapabudi yawe. Adubo ay niyade. Ay class 10 loidru paude nupa koi kiroi. Are patam kiroi na adum khale. School anoba kabagi yamna nungaiba harawasu pawi. Imanabi anawa kharaso aiga sakhangnai. Maraksida imanabi Rina kaubi nupi ama yawe. Mahakse kulai kusu oraga misu pawangdi wangde. Masam sange rasidi yamna lay. Mase hek yamba matamda yamna ing tapna ui. Ainasu adum khalle. Aiga nauna tinaba imanabi singi marakta. Aina hena puningba nungsijabase. Mana oi. Ibani sa adum pulle. Mingle fam loina khangnare. Matamda ibani yumsu khangnase. Akhoi dasu sase. Moi dasu saluse na hainai. Numise thangje numini. Aing bina. Ngasidi sabje amagi class yaurgumse ngasidi koithorasena akhoi puna hainare adudi yum khangbo oina Rosie noida hana chasirana hai adubo Rinana moida hoina salase akhoi gidi lamsilapanina lamkoiboina salasena akhoi puna moida satle asumna moigi mayamda satle Rina hoigi mamada yamna phai ahan balakpo orasu isa singla irana harauna tawrae singju saw Masan thibirake isa sing kadi saninge mathang lakpadi ayukta oina laona yamna harauna tawrae aina matamda khalle Rina hoigi mama sa yamna samme yamna phai imung sadum nungaiba sumali mi suloina samme na khalle asumna numbitu chauga horaga singju masuraga sama lolaga akhoi puna sare thae mathangdadi akhoi da musa sena hainai adubu Rina sa skunsu changnaina lakte Ma yam toina lepi kaigino harasu phasana haide masa like tadi thawai kyasu yaude nomadi mana angonda aina moide satlubada maduda magi manawnu pathokpa amana nang uthokre hainabiona mahonda khangamdre nupisu amata kojaba nate mamaisu yamna sonmane nangi number pirona nupaduna hai nangi khangnaba leitradi khangnarona angonda takpadagi aishu managa habududa Inkalapa matamgo oibanina hoena adum ya thokre ai matamda imanabising pawphongna na bahaiduna yumgi mi khanghandana phone keypad ama lona pai masidagi nupasiga hehek aige pawphawnai nupasa Rina hoigi lekagi manaw nupane adubu engondagidi nupasna thada khara halle Rina naso engondagi sahi mo halle asumna nupasiga aige sa khangnare matamsa Akhoi ibungsi nupi amta koide aina ibungbo ibungne haina thagatpegi wadi nate ibungsa masakso adum phajai kusu ngawi wang sawi karigumba dress ama sepa matamdaso yamna paksai lekagi mishinaso masa masak phajaina loina hainai adubu ibungsa matamsida nupi amta koide maramdi masa mamaisu khara sole mingonda dak hekta hangam tongam dabada madu oi numisa Aiga inaw nupaga ibungsiga phamaga warisum sanaraga lebane maduda ibungsina nangbu nabungi nupi amta silaudana ingtapi yamna lembi gyantabi nupi ama natradi nabungse nupi thiba khangdadana pakhang sari oraga lehutare maduda aina nooga hai is dadabu nupi amta koidabra hoi ai haige matamduda aina Rina sa phatau ningsinglae aina Lairida masakpudi yamna phasabsinate
ꯑꯗꯨꯕꯨ ꯔꯥꯁꯤ ꯂꯩꯔꯒ ꯑꯁ ꯅꯪꯅ ꯍꯥꯏꯕꯁꯤꯒ ꯆꯞ ꯆꯥꯅꯩ ꯃꯥꯁꯦ ꯏꯪ ꯇꯞꯄꯤ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯐꯩ ꯃꯥꯁꯨ ꯐꯩ ꯃꯥ ꯑꯣꯏꯅ ꯈꯪꯅꯔꯣꯅ ꯍꯥꯏ ꯑꯩꯅ ꯔꯤꯅꯥꯗ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯔꯤꯅꯥꯁꯨ ꯍꯣꯏꯅ ꯍꯔꯥꯎꯅ ꯌꯥꯔꯛꯑꯦ ꯑꯗꯣ ꯑꯩ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩ ꯃꯗꯨꯗ ꯑꯩꯅ ꯑꯗꯨꯗꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯪꯒꯤ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯈꯪꯅꯔꯣ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯅꯨꯄꯤ ꯑꯃꯇꯁꯨ ꯃꯄꯨꯟꯁꯤꯗ ꯀꯣꯏꯖꯔꯛꯄ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯃꯗꯨꯗ ꯃꯥꯅ ꯍꯥꯏ ꯑꯁ ꯔꯣꯖꯤ ꯑꯩ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯦ ꯑꯩꯅ ꯌꯥꯗꯦ ꯅꯨꯄꯥꯗꯣ ꯍꯥꯟꯅꯕꯨꯗꯤ ꯑꯩꯒ ꯈꯪꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯈꯪꯅꯗ꯭ꯔꯦꯗ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦꯅ ꯅꯝꯕꯔꯁꯦ ꯑꯩꯅ ꯗꯗꯥꯗ ꯄꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯦ ꯑꯍꯥꯟꯕ ꯎꯅꯕ ꯆꯠꯄ ꯅꯨꯃꯤꯠꯁꯤꯁꯨ ꯗꯗꯥꯅꯒ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ ꯐꯖꯕ꯭ꯔꯥ ꯃꯉꯣꯟꯗ ꯆꯥꯟꯅꯕ꯭ꯔꯥ ꯀꯥꯏꯅꯒ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤꯅꯦ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗꯁꯨ ꯌꯥꯔꯦ ꯑꯩꯅ ꯄꯥꯝꯖꯔꯦꯅ ꯍꯥꯏꯔꯝꯃꯦ ꯑꯁꯨꯝꯅ ꯃꯥꯁꯨ ꯗꯗꯥꯒ ꯈꯪꯅꯩ ꯑꯩꯁꯨ ꯃꯣꯏ ꯃꯅꯥꯎꯅꯨꯄꯥꯗꯨꯒ ꯑꯩꯒ ꯈꯪꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯁꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯍꯥꯏꯉꯝ ꯇꯧꯉꯝꯃꯦ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯒ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯀꯣꯛꯇ ꯌꯥꯎꯗꯦ ꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩ ꯇꯟꯅꯅ ꯑꯗꯨꯝ ꯊꯤꯅ ꯉꯥꯡꯒ ꯃꯈꯥ ꯇꯥꯅ ꯏꯕꯥꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯀꯣꯂꯦꯖꯁꯨ ꯔꯤꯅꯥꯒ ꯑꯩꯒꯁꯨ ꯄꯨꯟꯈꯤꯗ꯭ꯔꯦ ꯐꯣꯟꯗ ꯃꯔꯛ ꯃꯔꯛꯇꯗꯤ ꯃꯦꯁꯦꯖ ꯊꯥꯅꯩ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕꯕꯨꯗꯤ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯑꯩꯁꯨ ꯑꯩꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯒ ꯑꯣꯏꯅ ꯑꯩ ꯈꯪꯅꯔꯦ ꯅꯨꯃꯤꯠꯁꯦ ꯗꯗꯥꯁꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯔꯣꯖꯤ ꯔꯤꯅꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯕ ꯃꯥꯜꯂꯦ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯁꯨ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯃꯦ ꯃꯗꯨꯗ ꯑꯩꯅ ꯅꯪ ꯅꯨꯄꯥꯗꯨꯒ ꯐꯖꯅ ꯈꯪꯅꯔꯣꯅ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗꯦ ꯅꯨꯄꯥꯗꯣ ꯄꯥꯝꯗꯦꯅ ꯍꯥꯏ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯁꯨ ꯇꯣꯏꯅ ꯂꯥꯛꯑꯦꯅꯁꯨ ꯍꯥꯏ ꯃꯗꯨꯗ ꯑꯩꯅ ꯅꯪ ꯅꯨꯄꯥꯗꯣ ꯄꯥꯝꯗ꯭ꯔꯗꯤ ꯐꯣꯟꯗꯣ ꯅꯨꯄꯥꯗꯨꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯩ ꯑꯃ ꯄꯤꯔꯛꯑꯒꯦ ꯍꯥꯏꯔꯁꯨ ꯃꯥ ꯌꯥꯗꯦ ꯈꯪꯗꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯑꯝꯇ ꯃꯉꯣꯟꯗ ꯍꯪꯉꯒ ꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯅꯪ ꯑꯝꯇ ꯍꯪꯇꯣꯛꯑꯣꯅ ꯍꯥꯏꯔꯝꯃꯦ ꯑꯩ ꯗꯗꯥꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯕꯗꯣ ꯃꯗꯨꯗ ꯔꯤꯅꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯗ ꯅꯨꯄꯥꯗꯣ ꯄꯥꯎ ꯐꯥꯎꯅꯗꯦ ꯑꯩ ꯂꯨꯝꯕꯕꯨꯗꯤ ꯂꯥꯛꯑꯦ ꯃꯥꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯄꯪꯐꯥꯗ ꯄꯥꯈꯠꯂꯤꯅꯦ ꯐꯣꯟꯁꯨ ꯑꯗꯨꯝꯕꯨꯗꯤ ꯇꯧꯔꯛꯑꯦ ꯑꯩꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯇꯦ ꯑꯗꯨꯗꯤ ꯅꯪ ꯅꯝꯕꯔꯗꯣ ꯑꯃ ꯁꯤꯟꯕ ꯀꯩꯗꯧꯒꯦ ꯑꯗꯨꯁꯨ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯕꯕꯥꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯕꯗ ꯍꯥꯞꯈꯤꯕꯅꯦ ꯑꯗꯨꯅ ꯐꯔꯛ ꯇꯥꯅꯤꯌꯦ ꯑꯩ ꯐꯖꯅ ꯍꯥꯏꯒꯦꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯗꯗꯥꯗ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯔꯣ ꯐꯖꯅ ꯍꯥꯏꯔꯣꯀꯣ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯅꯨꯄꯤ ꯑꯃꯇꯁꯨ ꯀꯣꯏꯔꯛꯇꯕꯅꯦ ꯑꯗꯨꯅ ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯩ ꯃꯥꯅ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯦ ꯃꯁꯤ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯒ ꯗꯗꯥꯗ ꯑꯩꯅ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯃꯦ ꯃꯁꯤꯗꯒꯤ ꯗꯗꯥꯁꯨ ꯋꯥꯈꯜ ꯈꯔꯁꯨ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯍꯔꯥꯎꯖꯩ ꯃꯁꯤꯒꯤ ꯃꯇꯨꯡꯁꯦ ꯗꯗꯥ ꯑꯩꯉꯣꯟꯗ ꯔꯤꯅꯥꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯗꯁꯨ ꯇꯣꯏꯅ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩ ꯃꯥꯒ ꯔꯤꯅꯥꯒ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯈꯜꯂꯤ ꯗꯗꯥꯅ ꯂꯥꯛꯇ꯭ꯔꯤꯕꯗꯨꯁꯨ ꯃꯥ ꯊꯕꯛ ꯆꯤꯟꯕꯒꯤ ꯂꯥꯛꯇ꯭ꯔꯤꯕ ꯑꯣꯏꯔꯝꯅꯤꯅ ꯈꯜꯂꯦ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯈꯔ ꯁꯝꯖꯤꯜꯂꯒꯦ ꯗꯗꯥꯒ ꯔꯤꯅꯥꯒ ꯅꯨꯡꯁꯤꯅꯕꯁꯦ ꯆꯍꯤ 4 ꯁꯨꯖꯤꯜꯂꯛꯑꯦ ꯍꯔꯥꯎ ꯀꯨꯝꯍꯩꯗꯒ ꯑꯆꯥꯄꯣꯠꯀ ꯄꯤꯅꯗꯅ ꯏꯃꯣꯏꯅꯨꯗꯒ ꯉꯥꯒ ꯔꯤꯅꯥꯅꯒ ꯊꯤꯜꯂꯛꯇꯅ ꯇꯧꯋꯦ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯗꯗꯥꯒꯤ ꯕꯕꯥ ꯅꯥꯕꯗ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯁꯪꯒꯣꯏꯗ ꯂꯩꯐꯝ ꯂꯩꯇꯗꯅ ꯂꯩꯕꯅꯦ ꯃꯁꯤꯗꯒꯤ ꯗꯗꯥꯁꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯃꯔꯨꯞꯀ ꯌꯥꯎꯗꯅ ꯇꯧꯖꯕꯅꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯔꯤꯅꯥꯗꯁꯨ ꯗꯗꯥꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯔꯤꯅꯥꯅ ꯍꯣꯏ ꯀꯟꯅ ꯍꯣꯠꯅꯧ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯦꯅ ꯑꯩꯉꯣꯟꯗ ꯍꯔꯥꯎꯅꯒ ꯇꯝꯖꯩ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯁꯦ ꯃꯔꯨꯞꯀ ꯌꯥꯎꯃꯤꯟꯅꯕꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯨꯞꯅ ꯃꯕꯥꯅꯤꯒꯤ ꯃꯔꯝꯗꯗꯤ ꯗꯗꯥꯅꯁꯨ ꯔꯤꯅꯥꯅꯁꯨ ꯅꯣꯡꯇ ꯋꯥꯔꯤ ꯁꯥꯔꯛꯇꯦ ꯅꯨꯃꯤꯠꯁꯦ ꯑꯩ ꯀꯣꯟꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯏꯃꯥꯅ ꯐꯤ ꯁꯥꯔꯤꯕꯗꯣ ꯐꯝꯃꯒ ꯌꯦꯡꯉꯒ ꯂꯩꯕꯅꯦ ꯃꯇꯝ ꯑꯁꯤꯗ ꯗꯗꯥꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯏ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯨꯁꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯆꯪꯉꯦ ꯑꯩꯒꯤ ꯐꯃꯨꯡꯗ ꯗꯗꯥꯒ ꯑꯩꯒ ꯐꯝꯃꯦ ꯑꯩꯅ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯀꯩ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯍꯥꯏꯔꯣꯅ ꯍꯥꯏꯕꯗ ꯗꯗꯥꯅ ꯋꯥ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯥꯁꯦ ꯃꯄꯤ ꯇꯥꯅ ꯀꯞꯄꯛꯑꯦ ꯑꯩ
magi matause mamangda amta udriba dadagi mongsida isada karino khangdaba yamna nungaitaba itilama phawrki dadagi maithongdo uba matamda khangawdana ai tu chungki nupana kapapa habase ayamna khambagi pangan leraktraba aroiba matamda da kape hainai madu uba matamda ai waga haipamga khangdre aina tapna dada kadorage kagi kapino hangbada ma mapido tapna teithoga rosi ninana khalisa kari wakhano aina nongonda haidabane mana wari sananingba matamdada aingonda phone torakani mase atoba nupasu kobasu male hoi ayum inkolate haba mana pamdrasu aingonda phajana habi yai aina mangonda nangna pamdrasu aingonda hayona habane adu sinataba ma phone pairoi mama na ngange wari sanaragum sen hai aina adudi nangna pamisa aiga tokna rasa haira hangaso adugi nate thani hum pawphonogumse aina yarba matamda taroken hai aisho mabunu shirubagi mana habado adum yaduna lakpane ngasina mo mas thada pawphoroken haire hojingna December nate mana khalise kaino ai wakhanse khanfam khangdre rosi mana ingonda opase hemale nangnamta mage apamba khangdoga dadada amta sengna hairo masi haramaga dadado yamna nuaitana thokre ai dadagi matawda uba matamda nungaitabana slore wa amatasu haiba ngamawdre ai sauningbagi meaina rinada phone taraga nangna khalise kaino nangna tokningasu phajana haraga tokpakidogena aina mahunda ngange madusu hoi ai toragena amusu hai masidagi mabanisa amusu paw phaunakhre ai karinungi mabanisa silubana habi yaure tasengna aina hoina matha sare masigi matunga mo dadasa ekhoida harauna lae mabani gi paw mo engonda tame rinana tha maromtang paw phaunagumse mamana dadagi lam inkholaitabagi khangnaba yadre adune bani tha ma lebaga selase selaba matung marupto phanga inkolama leraga yumdo sanaba torase senbu chelabadi imasu kashu hairoina hare haina dadana engonda harauna tame madu taba matamda aishu harauje dadase ahanba khangnajabago oibaga rinase magidi ahanba amadi aroibasu oige haina khanjabani ayun thimbaduna dadase thabakkono sui idom saso mabani senmagi matam thanare habase khange aduna moisu harauje engondaga rinagi maramdaga wayam hangse aduga dinumise dadasi aigi manakta mulae matamse nungthingi pung mari mu tare aduga rinagi phone se chatre oblekre mamanabi amada hangbada nupa unaba sakhibani chelamdo male harena dadado mapi irajena engonda tame engonda paphona bayaba nupa dugi namba khangba yawbra hangsena habadagi mathang mamanabi dudagi namba launaraga thigapa matamdadi nupa dugi namba se phange masisu offlerame jingnabadi adum singnare mase selamani habase numito paphona ba phangdre mamanabi dunaso selamani na hai masidagi dadase tumina dum sakre aina dike sukhaluno da nupibu mama thantara haiduna aina haike adubo hasabagi wani dadanadi kyagi mati thamoi karamgani waramgani habase aishu khangi numi aduda dadada pharongada sena do engonda phawbugum khanki ai numito tomthaba yadre rina nangi thamoise kanmali ato pukchen pikpa nangna pamdraso phajana haidok piramba yai sahi ahumari nusinaraga nusibabu phagi dona khaliba nangse dadagi papu danadi nang to haina khalle nongambaga ai dadagi manata chatle idom sata dadade hangma matamda phangda leramni hagotri thenge nangnamta haudomo masaga nungaitabra khangde numidanga saka sade ngaikhone nupiduga mo khanara jalo ai idom sana duma harapado khumpam khangde domsa ai yenguge na haraga ai dadagi kada sange nungsi nungaite tansi tale dadagi manata sangdoba adubu sangda yadabagi ai sange dadase phangda lerame
kapure haba ai sumagi maithong ubada adum khange ai tasengna dadagi madause uba matamda yamna nungaite ai ubada ma mathamusona kapakhi aduga rinaga magigi warisu loina tamakhi dadana rinagi phone ga pidana mana pirona thabaki aphangwa pesa ayamba mana singbigena lawbo orame khangde phasana lokthome phone siso atangmani leramise aina kedobagi leraga pirino hangbada mana ngonda maga hana khangnaba nupado maduna pirapa phone do pithokhrage masu ekhoi swaida amohana laktanaba walo sinarage habadagi aina phone do thabak surubadagi phangpa pesa tungsilaga ima babadagi khara hapalaga aina phone do leraga pikhibane mana nangoda haidokono na hai khangde paisaso mana ayamba lorome ai wari do taba matamda sauningbagi meaina ai moimemdi chatlaga paisa thogena aina khale adubo aina sake habado dadana yadre aingonda thawai nungaitana ai tasengna hiningdre roji nabungsa sikrasira khangdena makhon thokna kapi ai rinada paisa thoba sakena khamani adubo dadana kemta hairano habagi ai adum haidre masidagi dadaso ekhoida handi toina la ambado madusu lakhidre aishu tanana adum satre mana lakhidre base rinaga hekhangna hankibado madudagini madusu rinana sakano habagi satabo orame rinana dada hunto amaga sakhibado atagi oramdre mamanabina harapane dadagi yumin kholaitebado madugi mamanasu kari karino yamna ngange moyani sapmanai ne hai hana dadaga khangne habase moi mamasu khange phone pirapa paisa loba marup yawminaba loina khange aina nga ibase matamduda mamana kemta haidraga lokthokpa sathokpa loraga kona yadre kona mamana toknaro yadrena hekta haijilaga tokribase masidani aina rinase hena nga ibasi aduga mo somdana dadana kamdawri mapunsida yumta thaktaba mana yu yam toina thakale idom saso mana suna toribase masigi maramsu loina khange aduna ekhoise loina wana re dadasa numida waram hek yoropaga hana amta pundaba nisa saba migani mana pulibasi masidagi moigi mungse khanabasu kongaini ai karinungi nipi semlubuna habada madu yawre somna namo sahi animu lebaga Ninado masanabi ma yawkhre adubu nupa mayamda masimanaw yambagi thabakse ninana dum tawraga masanabi ani lebadusu mating pangbidraba zatni mayumdana rinadi kena thabaka amta yawdabi manamagi mating khaji paw pangdaba zatni maduna anganga yawsinbaga pura loraba zatni noma ita thajadana engonda nungaribo haidana rinado message tharae adubu ai sauningbagi meaina magi number da block adum pikre dadaso matamdudadi yamna ngausinarame nungtigi adum yu thaame aishu nomade idum sado akhoida lae nabungdo khamba ya haudre postelan khai hawe mapaga soidano asinaba tare aina khamaga themaga thamlamane roji nangamta laga themula ona habadagi aishu pakhatana adum satle dadase kapaga makhuna paklangda pangthinda thilaga lerame ai sensilaga khamtoe aigi mangdasu dadase ikaba zatni asumna dadasi character robani aduba hojiti gyanam tare nupi ma khangne nupi sisu awaba imungdagi horopo oibagi leita lara yamna khange imung manungsu loina khangnare dada hoigi lamama leire yum sadau tawri lamsisu moi masi manaw singdagi khara hansinabane yum saba loibaga idom sana nabungse lohonaba tawrani sahai khangde thungnajaba orasano amuhana dadana phangkiba awaba nungaitaba singdo amuhana phangdaba su oisano mata asida wari ase mayamda tahansaba lojare mayamna channel asibu nungshibiduna like share amadi subscribe tobiyo arobada मैं अपना अपो इको नोनो क्रमजरी